Kurumjeri, ISTV Bauming, David Simbutam Nokjeri, and Batamarupa Pau. Organization Kayana, Maning Makatamna, pre medical camp Kaya Pangtuk Libasi, Marilena Basing Yankson Batangai Fedre Heidi. ISTV na soal labangang singda Social Welfare Department na akanaba project amagi makada mateng pigadore amade sana konabagi mateng na Kanglup Kudingi Myoy Sing Kenaba Thamdana Chawkhat Palamdam Oinab Honarasi Haina Education Minister M. Okendra na Phongdokre. Pau Sandong Pijari Manipuri tongan organization kayana maning makhatamna chingi manung hanjin bayaw na mapong kayada pre-medical camp kaya pangthok libasi marilena basingna madam chana yengsin bagaloina na akhanaba thoksil thorang amagi makhada pre-medical camp pangthok hanbana khudong thiba thokadabadagi kanbangamgani haina ana layengi lamda thabak tawriba miyoy kayana mot pinarakle Makoina Pongdok Narapagi Matungina, MBBS Kak pass over Dr. Kara Yauraga, medical representative Kambudagi, Hidak Kara Komjinduna Puraga, pre medical camp Chatabayari Hadi, Masina, Layong Nintina Yengdana, Chanaba Hidak Langtak, Mamutana Yenghodana Hidak Tazin Kibadagi, Muebagi Punsida Kudong Tiningai Torpayabagi Otopale Hadi, Amaromda, Razniti Tauriba Mue Kayana Pauba, pre medical camp Chataduna, Minjat, Tanab Honabayar Libasisu Labak Tibani. Masina analayengi thabakpu rajniti romda pusilaktuna hidak langthak khara yenthoklaga pre medical camp pangthok libani haiduna mingchat tanaba honaribasina miyoybagi punsida khudong thiba thorokloi haininga leite phiba masida Manipur sarkar gi mari leinaba bibhagna miyoy kharana hekta punsinduna Manipur da pre medical camp tongan mafam singda pangthokpagi thabak chatharklibase athuba matamda chatna kanglon amagi makhada pangthok hobana pumnamaki afaba oigani haina masak maming takthokning daba health sector da thabak tawriba miyoy singna mari leinaba singi pungning chingsilakri Social Welfare Department na pilot project amagi makhada ISTV na soalaba angang singda mating pigadaba sponsorship program ama athuba matamda Manipur da hodok lagani hiram sigi matangda department na sigi children in need of care and protection CNCP amasung integrated child protection scheme ICPS ki program officer Sandhya Mangsat Tabam na phongdorokpada Social Welfare Department na sponsorship program asigidamak district mapaldagi angang nipu mathoi khangat kani Sahi ahungi oina khangalaba angang singda chahi amada lupa lising ani makoi gi bank account singda hapchingani angang singasi committee amanari comment tawraba matungda khangat kani khangat kadoriba angang singadu awa ana nanglaba mai masing tamba madi ahlaman singa punna laiminaba oigadabani haina phungdorkli Sigi committee sina angang se pretty screen tawra angang 41 ni kuma thakatang han hongni every district ki angang kuma to chahi ahum bau bagi 3 years pa kan sponsorship pi doine ba chahi ahum bau ta ngasai gi angang amam policing ani ni na ba ai basida ngasai gi magi angang se kamai tawani hai kan angang se mari mari mata na traga magi mama pa magi mana se leibo e ta angang children home de leibo ya aduga ngasai gi angang se school sa ba angang ga ta ba magi darka gi matungina ma pisa season na Manipur bu malemda sana khotnabana saktakle sana khotnabagi matengna Kanglup Kudingi Myoy Sing Khenaba Thamdana hena chawkhatpa lamdam oinab khotnarasi haina Education Minister M. Okendra na phongdokre ngasi Sanjen Thong Officer Colony da leiba IFCD Minister ngamthang haukipke quarter da pangthokpa Football Club Jalengi anishuba mapok kumon numit ki thoramda minister na waphamasi phongdokhibani thoramatu da Rural Development and Panchayati Raj Minister Francis Ngajokpa amade Amphagi President Ragumani Susaryake Minister Okendrona Makatana Phungdokibada Lamdamasi Shana Khotnabana Malem the Saktakli Masi Sanaroi Singi Matingnani Jati Kayana Kundariba Lamdam Asida Kangluki Oiba Wakal Thadoktuna Sana Khotnabada Mai Onsinbana Bharata Sports ki Lamda Powerhouse Oidibani Haike Awangumpok Lamdam gi Myoy Singbu Mainland Indiana Tati Tawoina Tawbayawri Masi Thingnaba Bharat Sarkar na suyamna kanna honari Manipur gi Mary Kom na gold medal phanglakpa matamdadi Bharat ki praja pumban harauba phongdoknaki masi sana khotnabana piba khudolni haiki Bharat na sana gi medal phange Mary Kom na phange adhai dadi ngasai ki miyoibagi apikpa wakhal yamna pikpa mana tonba jati ni mana chingki ni mana north east ne du kauthokraga ngasai Bharat na sapuna mona haraudo chini ayana ngasi thoram sita khara highlight tawjeningba maramde khoi apikpa wakhal
ꯑꯩꯒꯤ ꯃꯤꯒꯤ ꯖꯥꯇꯤ ꯈꯥꯏꯕ ꯄꯨꯝꯅꯃꯛꯁꯦ ꯁꯥꯟꯅꯕꯅ ꯃꯨꯊꯠꯂꯤ ꯁꯥꯟꯅꯕꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯈꯠꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯉꯁꯤꯒꯤ ꯂꯩꯃꯥꯡꯗ ꯐꯝꯃꯤꯕ ꯏꯅꯥꯎꯁꯤꯡꯗ ꯏꯆꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯦ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯨꯠꯕꯣꯜ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯗꯕ ꯑꯅꯧꯕ ꯖꯔꯁꯤ ꯑꯃꯁꯨ ꯔꯤꯂꯤꯖ ꯇꯧꯈꯤ IFCD ꯃꯤꯅꯤꯁꯇꯔ ꯉꯝꯊꯪ ꯍꯥꯎꯀꯤꯞꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯑꯣꯏꯕ ꯉꯝꯂꯣꯏ ꯆꯤꯡꯒꯤ ꯂꯝꯗ ꯑꯁꯤꯒꯨꯝꯕ ꯐꯨꯠꯕꯣꯜ ꯀ꯭ꯂꯕ ꯑꯃ ꯂꯩꯕꯁꯤ ꯆꯤꯡꯃꯤꯁꯤꯡꯒꯤꯗꯃꯛ ꯌꯥꯝꯅ ꯑꯐꯕꯅꯤ ꯍꯥꯏꯈꯤ ꯃꯤꯅꯤꯁꯇꯔ ꯐ꯭राꯟꯁꯤꯁ ꯉꯥꯖꯣꯛꯄꯥꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯐꯥꯎꯅꯕꯒꯤ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯇꯦꯜꯂꯤ ꯑꯇꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯤꯡ ꯂꯩꯔꯕ ꯁꯥꯟꯅꯔꯣꯏ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯐꯣꯡꯗꯣꯛꯈꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯃꯤꯁꯦ ꯍꯩꯕꯗꯤ ꯇꯥꯊꯤꯒꯅꯤ ꯄꯦꯄꯔꯗ ꯐꯣꯡꯂꯕꯗꯤ ꯁꯥꯎꯒꯅꯤ ꯑꯩꯈꯣꯏ ꯉꯥꯛꯇ ꯍꯤꯡꯂꯕ ꯑꯣꯏꯔꯔꯣꯏ ꯂꯩꯕꯥꯛ ꯊꯤꯕꯒꯤꯔ ꯂꯩꯕꯥꯛ ꯐꯕꯒꯤꯔ ꯍꯧꯖꯤꯛ ꯏꯆꯤꯟ ꯏꯅꯥꯎ ꯁꯤ ꯇꯝꯄꯥꯛꯀꯤ ꯃꯤꯅ ꯃꯤꯛꯁ ꯇꯧꯔꯒ ꯀꯕꯛ ꯑꯩꯈꯣꯏꯅ ꯏꯟꯅꯔꯒ ꯍꯤꯡꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯉꯥꯛꯇꯔꯗꯤ ꯁꯛꯇꯤꯃꯟ ꯁꯦꯝꯅ ꯂꯩꯅꯤ ꯑꯣꯏꯔꯣꯏꯕ ꯑꯗꯨ ꯁꯛꯇꯤꯃꯟꯁꯨ ꯑꯌꯥꯝꯕ ꯂꯩꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕꯗꯤ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯥꯅꯤ ꯁꯛꯇꯤꯃꯟꯗꯤ ꯍꯧꯖꯤꯛꯀꯤ ꯊꯄꯥꯎꯀꯨꯀꯤꯗ ꯁꯛꯇꯤꯃꯟ ꯚꯤꯂꯦꯖ ꯀꯧꯕꯅꯦꯕ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯗ ꯁꯛꯇꯤꯃꯟ ꯌꯥꯝ ꯂꯩ ꯑꯇꯣꯞꯄꯗꯤ ꯂꯩꯁꯨ ꯂꯩꯇꯦ ꯒꯥꯔꯤꯗ ꯄ꯭ꯔꯦꯁ ꯊꯥꯖꯤꯟꯗꯨꯅ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡ ꯊꯤꯡꯅꯅꯕ ꯆꯠꯊꯔꯛꯄ ꯗ꯭राꯏꯕꯇ ꯑꯥꯝꯖꯨꯒꯤ ꯇꯤꯝ ꯑꯃꯅ ꯉꯁꯤ ꯚꯔꯅꯥ ꯀꯥꯔꯗ ꯄ꯭ꯔꯦꯁ ꯊꯥꯔꯒ ꯆꯠꯂꯝꯕ ꯅꯍꯥ ꯑꯍꯨꯝ ꯐꯥꯔꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ ꯌꯨꯅꯤꯌꯟꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ DIPRꯗꯒꯤ ꯊꯣꯔꯛꯄꯗ ꯋꯦꯁꯠ ꯕꯦꯡꯒꯣꯜꯒꯤ ꯅꯝꯕꯔ ꯑꯣꯏꯕ ꯚꯔꯅꯥ ꯀꯥꯔ ꯑꯃ ꯅꯍꯥ ꯑꯍꯨꯝ ꯇꯣꯡꯂꯒ ꯊꯧꯔꯝꯕ ꯊꯦꯡꯅꯈꯤ ꯆꯤꯡꯅꯕꯗꯒꯤ ꯇꯥꯟꯅꯗꯨꯅ ꯎꯔꯤꯄꯣꯛ ꯀꯦꯟꯇꯤꯟ ꯂꯩꯔꯛ ꯃꯄꯥꯗ खामखी मधुदा पाउमी ओरमखिदे गाड़ी अदु तेलौ चनादगी ट्रक ड्राइवर ओइबा अकोइजम प्रेमजित कौबा अमकी ओरमखी कार अदु महाकी मनाव अदुना थौरगा लाकपनी मकोय अहुमबु फारबा मतुंग इम्फाल पुलिस स्टेशन दा सिनखिबनी मणिपुर प्रेस क्लब दा पांगथोकपा पाउई मिफम अमदा यूनियन गी प्रेसिडेंट वांगखेमचा समजायना असिगुम्बा थौदो असि ममांगदा कयारा हन्ना थोखिबा लैख्रे पाउमी सारगा फोटो कापलंबा प्रेस थाबा गाड़ी सिजनरगा आइने यादबा पोट पुरंबा थवंग कया असिना पाउमी सिंगबो पुलिसना लाना उनबगी मरम ओहेले प्रेस सिंगी असेंगबा स्टिकर अथुबा मतमदा इशू तौरगनी स्वाय तौर प्रेस नतब सिंगसिना कोगी पाउमी सारगा कोगी प्रेस तबाना सिननेबा टू व्हीलर फोर व्हीलर सिंबा जीप कार अदि मोटरसाइकिल वेस्पा अदि एक्टिवा सिंबा प्रेस थारगा सफेसी कोगी थिंगबु दंगदा कोगी ओनर वर्किंग जेनस यूनियन कोई मणिपुर सरकार की कोई पुलिस डिपार्टमेंट का कुसमनरगा कोई ड्राइवर में सथब हौरे प्रेस के मरी लेना थबग में सत्पगी हलपगी लबीदा WP74N3801 बरना अंगो मसुगी अमा अदो बसिगी मनिंगी कोई ग्लास दा प्रेस से अंगांग मसुन साव थारगा थौबो लापिसदा अखोना गाड़ी से तानबनी अखो ओवरटेक तौरगा अखोना गाड़ी से फाबनी All Manipur Selected Special Employment Generation Program Beneficiary Committee Manipurna Manipur State Cooperative Bank Imphal da beneficiary singi surety singi pay hang up tawba lepinaba mari leinaba singda haijarabasu tabidabagi mayokta June 18 gi ahing nongyai dagi June 10 gi ahing nongyai phawba pung 12 gi Manipur pumbada general strike kaukre Manipur Press Club ta pangthokpa pawgi mifam amada committee gi general secretary Zakir Hussaina beneficiary singda loan phangan खरबा मतुंगदा नेचुरल कैलामिटी बन ब्लॉकेट बर्ड फ्लू स्वाइन फ्लू इशिंग इचाव मदे इकंग मायोकनदुना लोन सिंगन होनाबदा अवाब क्या मायोकनके मसिना मरम ओइरगा लोन कोकपिनबा प्राइम मिनिस्टर अमदी यूनियन मिनिस्टर दा मेमोरेंडम पिसिनखि अदुबो ngasi phawba thabak amata paikhalaktabadagi general strike asi kobani hari masibu yaningda utpoina koina kun marigi general strike tang trapalgi hingo yai ne da tang hingo hingo ngai to general strike koigi committee sina manipur rumada general strike ta mugi haina asi facebook ya tang thangan मणिपुर सरकार के एजुकेशन एस डिपार्टमेंट सरकार के हायर सेकेंडरी स्कूल निपानदा क्लास 11 तमननबा पांगथोखिबा कॉमन एंट्रेंस टेस्ट लोइख्रबा मतुंगदा लागलिबा जून की तांग कुंदकी क्लास होरगनी मसिगिदमक स्कूल अलॉटमेंट प्रोसेस लोइसिनख्रे ISTV न्यूज का उनबा अमदा एजुकेशन एस की डायरेक्टर एन प्रवीणना वाफमसी फोंदोखिबनी हायर सेकेंडरी स्कूल निपाल असिदा तोंगान तोंगानबा स्ट्रीमदा चंगदबा अवाट अपामदे इंफ्रास्ट्रक्चर सिंग सेमजिनबगी थबक सुलोइसलक्रे मसिगी
mathakta hariba school Nepal asida oja singi attendance ningthina check taunana ba online da biometrics attendance singsu install taunana ba thorang loire haike Manipur gi district amadi sub division singda lairiba JDO singi officer singi recruitment ki matang da hangbadasu Manipur education service ki matungina anauba na oiba officer sing khannana ba gi thabak kumang chauksle JDO sing asida natana DI amadi AI singi su chapmana ba recruitment process adumak chathagani haina Pravina makataki Housing Manipur Education Service haidana masi koi MPSC exam tawdana masi khanba di masi makhada recruitment ki process yam advanced stage lera anam once si process lo kan sida di JDOs makai siam professional oina koi nahawai pasingna mentor ani JDO plus DI AI level se simai koi madiyam chawba koi khongthang ne lawi at the same time koi handak sai sidagi horaga koi JDO ki officing sida koi computerized tobugi plan chulai aduga SSA RMSA ki makhada su koi di kano sida JDO ki officing sida koi official sing koi ki kano scheme makhi yangsinna ba ke dongna ba haptana kotana housing strengthening tobugi thawk kan changsil singani ga sunna tara tare ta pangthok kadriba class 12 ki exam ta haiba school sing haiba class higher secondary ni pana sitagi position holder sing puthokpa kaya yamna ngamgadi haiba si akoina ye ki batari camera person tomga loina na pawdam jariba noreningombam ISTV news Manipur da lairiba cooperative society singna pukchel sengna thabak tawduna chawkhat palamdam oinana bapuna khona minasi haina Manipur State Cooperative Union gi chairman L Tol Pisakna phongdokrai district and textile Churachandpur na sinduna Churachandpur da laiba DIC hall da pangthokpa revival reform and restructuring package ki matang da nongmi ki oiba awareness program da mangna wafam si phongdokhibani thawamadu da Manipur Apex Handloom Weaver and Handicraft Artisan ki chairman Kumari N Saitabama amade Nabad ki mioi kya susargya ki wangang kiba singna phongdok na kibada Churachandpur district asi handloom gi pothok puthok pada mangjil thaba district amani Nabad ki senthang phanglaba singna arembada chading tawduna manghan bachumde utilization certificate thadrabadi makhatana senthang phangbangam loi haiki L Tompi sakna society linkat liba mioi singna masa masa gi society adu chawkhat hanaba khona bachangi Bharat Sarkar na society sing chawkhat na khona ribasida Manipur dasu pukchel sengna thabak tawduna cooperative society sing chawkhat na khona si haiki isi soli mai bil singda pirakpa adugma sentang amani karam bakal ki sentang society du weaver primary weaver ko society du kai sirum naum tawaba himbada wara taba adum laba society du survive tawaba ingkan nabi da makta pirakpa Bharat Sarkar pirakpa dumba sentang ni Government Higher Secondary School Singda Ikhang Khanghaudana Education SK Director na Office Memorandum Amathoktuna Admission Fee Khangen Hengat Kibagi Thawong asi Lairaba Break matungda amuka na taramnok siri makhataba pauda thasi ki tang mari da Chandel district ki Paraulong khul manakta laloba singna ambush chathaduna Indian Army taraganipal hat khraba matungda khul adudanga si phawba khunja ama phawba changduna leiba ngamhodri haina Indian Red Cross Society Manipur branch ki General Secretary Dr. Y Mohena Paumi Singha phongdokre MG Avenue da laiba society asiga office tanga si pangthoki ba pawi mifam amada Dr. Y Mohena makhatana ambush rathakraba matungda khunja sing lanjen na re haiba paw fangbadagi thasi gi tang taraga hundoi da mahak masana luchingba disaster and management committee gi member anishu sarugyaba tim amat changduna paraulong khulgi phibam yengsinki mioi chahunga tara taba yum humpuga mari rom adu ambush rathakraba matungda ngasi phawba khunja sing lanjen na khibadagi hanjinnarak Tim aduna yengsin kibada yumda yokpa sa singdagi henna thingna kide mafam aduda leiramba Indian Army singna phongdorokpagi matungina de makhoi mafam aduda chahi ahumlom posting taduna leirakpani khunja singa nungsi chanana leiminaraklabasu ambush tawduna misimina thoanba nungaite phongdorakhi hairi khul adugi sa sansing adu kannabagi damak Peoples for Animal gi kangbuda paw pikre hairi lei lugu ambush no misida tawdringai dei mangraba ji ambhul kuleramdreba aduna human problem di miyum te leitre ale amisina karai de sakrab lu khun e hai bu khun sin lam kang ta bu khun normal e khun chi khun ji khoi na theng da ibudi
एनिमल की प्रॉब्लम ओरमे कोई नोई तबदी हुई मोई खुंद अहुम ले बो अनि से थोक ले कोई नाकता मे मापन नि सा त ने मैंग कब तक खांगे रो कोई चमिनु कांगमुना संजित सिना कोई चना गुम था बे सा रे अदि हौदोंग अमनि सु थोला कोई डॉक्टर देवदरoi मतुंग ले मा फा कोई मीना पिजरगा चाबा डोमेस्टिकेटेड एनिमल हुईगा हौदोंग की प्रॉब्लम ने अदना MLA Local Area Development Fund की मखादा साबा कईबी हैकक मपाल मल्टीपर्पज कम्युनिटी हॉल ngasi Speaker TS Lokeshwarna संगाखरे संगाबगी थौरमतुदा दोलाई थाबी ZP member W Tombi उयुमपोक ग्राम पंचायत के प्रधान के इचलई मामदी अतई मियोय के आसुसरु याखी थौरंग मरी लेना Speaker TS Lokeshwarna मणिपुर असि चौखटनब होनबदा केंद्र सिंह चौखटनम मथौ ताई चौखट थौरंग की थबक पाइखटपदा अपनब पीब थेंगनदब नते मसि तौदनबा पुन्ना खोलाव लाउमिनब चंगी अफब थबक तौरबदी मदु मियामना सौगटपग लोइनना हेना चौखटनब मतेंग पांगनबा तंगाई फदे हाइकी All Manipur ATIL and ATIL Private Limited Land Owner and Caretaker Association na matam sangna SN Telecom Infrastructure Private Limited Guwahati da talakiba demand sing yanadabadagi lagliba tang taraga taruktaki mobile tower sing shutdown tawragani haina association ki president G Rajen Sharma ki cherol amana khanglagli Ningthauzam Rebecca Mihat ki mayokta yaningdaba phongdoktuna ngasisu hairo ki tongan mafam singdo wakan mifam chathaki laikhidrabagi imung manungda miyamna khongchat ama chatuna sel amadi chanaba polam kaya mateng pangkhre Friends in Mid Society na sinduna hairok partu bazar mamang wedding set wakan mifam chathaki Divine Nongpok Ningthau Youth Club hairok partu na hairok Devi Mandopta Nongpok Nganba Youth Development Association hairok partu na Laishram Lekaida amadi Youth Development Association hairok part 3 na club asigi lampakta wakan mifam chathaki athuba matamda charge seat thangkatuna maral leiba mioi akpa chairak pigadabani sarkar na matam lautuna leibe yaroi haina placard singda thetki lamdam asigi nupi singna aruba watho kaya da achaupa thodang lauduna lakli adubu nupi oibe singba hanthana yengba asi yaningde Rebecca hatpata chenaba mioi akpa chairak pigadabani hari nupi singchibu sanga oin ururabra natra hujikchi sanga uraga so nupi khoiso mine ba ati khoiso nupi khoiso eksi palaga renuga gi mi hasigi maramde eksi palaga mi hat payai mai ba mi se mayam nupi khoi da sinabiraga nupi si nupa se yai mai ba nupa se mayam na hat si tawda hat pa hai ba ai koi reni yana All Tribe and Students Union na tongan ba demand kaya gi matang da contract lecturer singbu regular tahan ba hai na yaw ba maramna asumgi khongjang da All Jiribam Contract Lecturer Association na sogana ba warep lawkre All Jiribam Higher Secondary School Association gi mifam ama pangthok laba matung paumi singda President KS Indra Kumar na Achumna contract lecturer singbu regular tahalu hai badabi asi association na mapung phana sogade government na athuba matamda regular tahandrabadi Jiribam ge civil society organization students organization singa khusamnaraka khongjang changsilagani hari association ge advisor S Rajen Kumar na government na hoji piriba tolop asida penthok tuna chahi taraga nipal hena leirakle oja oina asum leibada atopa sendan lambi ama chatpa yadabana government na athuba matamda regular tahanbi haiki Indian Sports Sangha Manipur Pradesh के Vice President Manohar Mayum Boris Sharma ge Wangkhai Ningthem Pukri Mapal da leibe yumda sakhangdaba singna cherang ne yomba mayom ama thamlambadagi bom ni haina pakhatnarure Manipur Police ke bomb expert singna yengsinbada mayom aduda .32 gi nongmai maru ahum jejam amana yom laga yawramba thengnaki jejam aduda no BJP First warning maru ahungi magun khangu haina irami thaudok asibu Boris Sharma na yaningdaba phongdokpaga loinana thawong asi pangdabani haina lawi ngamlaga mangda thoraklaga wari sanaduna wakhal taminabana hena apaba khongthang oigani democracy chatpa India da mana apamba rajniti tawbada akai belaiti haiki India USA democracy chapalaga aina pamba dol khajabada aina pamba ambi chapada kesu athingbar kanasu leite adu moina sumna koigi democracy gi wahan toksibu serana na puraga adega no BJP maru ogun kabiu ga haibasi
ꯃꯁꯤꯗꯤ ꯌꯥꯝ ꯄꯥꯡꯗꯕ ꯃꯤ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯃꯁꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕꯤꯗꯕ ꯑꯣꯏꯔꯁꯨ ꯍꯥꯏꯅꯤꯡꯉꯦ Awun pot yamna ulakte haiduna tamthina nupa mayungi imungna phubaga loinana hatnanaba phawba honabire haina kwakta sefladagi kushita kobi amana mari leinaba singda mi eng changbinaba appeal tawre Manipur Press Club ta pangthokpa pawgi mifam amada mahna makha taraduna mahak kwakta da leiba Azam Khan ge yum panminaduna chahi ani makhai ge machanupa ama amasung thani ge angang amasu naupuri mahaki nupa ge mayamba Hasan amasung loinabi Saravanu maje sanaya na toina ot nai biba kaya leptana chathai handak jun gi tang tara ko hundoida imungi miyor singna mahaki manau mahaki nupa yauna phu chaiduna ka amada thonglon silaga thamke maduda mahak na yumda pau piraba matung yungi miyor laklaga kankhibani nupi da hanthana yengliba sing asigi mathakta matik chaba thabak lokhoi piu hari हाइरिबे इते हसलमदि सरावनु मागी फैमिली सिंसने मातिक साबा चाइरा पिबिरगा मयामना नुपी हंथनि इनिबे मिटिंग से एंबे यादि नुपी की सुजा राइट चाउन ले हाइबदो अदु मक्ते दि पारास तंबियु हाइना Young Mizo Association ki chahi marfu mapung pharak pagaloina na association asigi more branch na more hospital da lamtu sengdok pagaloina na ceiling fan ama mateng pangkhrai more hospital da laing duna lairiba anaba sing da social gi mateng pangbagaloina na achatha kaya suyen thoki Moirang Sribon Lekai dagi Haisnam Ibocha Masung Sagol Sem Abungbu Ngarang Phobak Chau Ithai Commando Team Amana Ayuk Mayum dagi Phadana Pukibabu Yaning na Pongtok tu nangasi Sribon Lekai Apunba Nupilup na wakan mifam chathakrai Ibocha ba Hausik ward member oina Thaupuri ba miyoni Abungna diesel auto thautuna Mayum Puri ba michamne Makoyani condition amata yaudana thadokadabani hari Handak Myanmar da Rohingya Muslim Singh Miyot Minay Chathakibada Yumlon Nariba Laibak India Yauna Laibak Kayana Tumina Leshinbaki Thawongi Mayokta Social Democratic Party of India na Sindunangarang Lilong Bazar da Wakan Mifam Phamkhre Wakan Mifam aduda terrorist ki thawong chatharibasi matik jaba cherak piu Myanmar Sarkar amasung atai Laibak singna Tumina Leshinba yaning de haiba placard sing paiki Wakan Mifam aduda saruk yakiba miyoi amana thawong asi Yumlon Naba Laibak ama oina India Sarkar amasung Manipur Sarkar Maikaidagi wafam ama phawba phongdokta bahibasi yamna laibak thibani masiga mari lainana India ki president prime minister amadi Manipur ki chief minister da wakat cherol pislagani haiki masi losindra thamtardi wirathubu athu matam da phabi raga mahabu asengba maran karino natraga makhoina tawriba singi sigi thawdo asigi matang da chapchaba asengba court ki evidence adu puthoaga ikhona khanganingi wirathu ji kanano wirathu asi yamna tasengna maha asi Mohoi Buddhist ki oiba leader ni lamboi ba singi makong ni mahake terrorist sandoi ba maha nangasi da sandoktana mioi kaya gi punsi temsin nadra loi khraba ngaktani World Blood Donors Day ki thoram pangthok pagaloina nangarang RIMS Blood Donors Community amade Immunohematology Blood Transfusion Department anina sinduna mioi chamaga kun henbana idan tawkhre RIMS ki din of Academy Professor AK Joy Community asigi advisor Professor AK Brogan yauna atai institute asigi satra singna idan tawkhe idan tawgi thoram aduda RIMS ki director S Rita MS Amuba loinana department ki maruiba mioi sing amade Tararak hena idan tawkraba mioi kayana sarugyake thawanga mari lainana wangang kiba singna phongdok na kibada igi maru oiba khangbadagi ngasidi lanai oina idan tawnarakli basi thagatpa masung hena pungning thogat minasi haike Director Ritana donor masing hengat hanaba miyamda hena bhab tahnaba honase medical gilam da lairiba singna hena thoraktuna darkar oiriba ki chang yoba ngamna honase haike This campaign saves more than millions of people annually and gives a natural smile on the face of the blood receiver. And I appeal break matungda mukana taram nokcheri makhata pauda government ke school fagat hanaba honabada state government khaktana yaroi maikai khudingmaktagi tengbang piba changi haina education S ke director and Pravina Phongtokre wafam asingasi Ramlal Paul Higher Secondary School da school asiki class 10 amasung 12 ki parikha da first division da pass toba madi letter mark chatpam Hairoi Singh manamathum piduna pungning thogotpagi thoram da mangna phongtokibani school ke staff amadi alumni association na sinba thoram aduda maheda
पुनिंग चंगबा महिरोय क्यासु खनगतुना मना मथुम पिखे थौरम अदुगा मरी लेनना डायरेक्टर प्रवीणा गवर्नमेंट के स्कूल सिंगना अफबा महिरोय पुथोकपा ngamdabagi matangda awangba thaki mifam pangthoktuna kupna khanakiba leire masigi mahai oina chatliba chahi asidagi government ke school sing hingata hanaba amade afaba mahiroi puthoknabagi damak imphal manungda leiba school nipal khangatlaga common entrance exam pangthokre school sing asibu miyamna thajaba school sing oihanabagi damak angamba thakta semgatkani masigi damak mapung phana sem sare government ke school phagatan bahai basi maike khudingmaktagi tengbang changi haiki ISTV network na senior directors Gil Manipur ga khusam naduna pangthokliba national amadi international gi thakta saruk yaruraba short film amadi documentary film festival gi tarama thoini chanba numit asida filmmaker Priyo Bertege pung haiba film asi utkani miyamna ISTV sangai channel da numidangi pung 8 makhai amadi pung taraga makhai da uba phangani program asi hayeng ayuk pung mapal amadi nungthil pung anida hairiba channel asimakta da repeat telecast oina sandok jagani Pre-Progressive Academy Konthokjam ki chahi asigi board na lawba class 10 gi exam amade school asigi chahi gi exam singda mark wangna phangduna mai paklakhraba mairoi singbu okpagi thoram amangarang academy asida pangthokre thoram adu da MP Dr. T Maina Education S ki hana joint director oiramba N Nimai amasung school gi principal yauna marueba mioi kyana saryaki loinana mairoi kya dasu khudol pot piduna pungning thokatki Kairao Makting Gram Panchayat ki chahi asigi board council amade CBSE na lawba tongan ba parikha singda mark wang na phanglakraba mahiroi sing pungning thogat pagi thoram amangarang working students welfare association sinduna Kairao litan makhongda pangthokre thoramatu da Manipur Pradesh Trinamool Congress ki vice president MI Khan yauna sangnai ba mioi kyana saryaki Maharaj Garibaniwas Memorial Club na susintuna mahiroi sing opagi thoram ngarang ningthem pukri mapal makhalaikai community hall da pangthoke thoram adu da Indian Sports Sangha Manipur Pradesh BJP gi state vice president Manohar Mayum Boris Royal Academy of Science ki managing director M Pravin Kumar yauna mioi kyana saryaki Manohar Mayum Boris na mahiroi amasung sanar singbu hena puning thogat pibaga loinana yokhat pibagi tangai fadaba lei haina phungdoki Bachelor of Veterinary Science and Animal Husbandry gi chahi mangagi degree course tamnabagi damakta Manipur gi oina Mizoram da seat mapan amadi khana parada seat mari khaktuna thamle masigi damak All India Pre-Veterinary Test AIPVT lisingani taramanga da saruk yaningba mairoi singna form pisinbagi aroiba matam June 15 dagi hauraga June 30 phawbani haina Veterinary Director Dr. N Rajendra na khangalakli Mairoi Singh Puning Thogat Pagi Thoramasi Employees Welfare Organization Sinduna Lilong Jajing Pukri Achoba Mapal Lai Haraubung da Supang Toke Thoramatu da Langtabal Kendragi MLA K Siam Yauna Sangnai Raba Mioi Kyana Soryaki Loinana Mairoi Singh da Manamatum Pitana Puning Thogat Ki Manipur Netball Association gi chahi gi mifam pangthokibaga loinana lisingani taraga manga dagi kun fabugi nauna thau punana ba mioi sing khankrai thau pugataba sing asigi manungda president L Jayant Kumar Singh secretary na L Santakishore Singh amadi treasurer na KS Gunindro Singh yauri live president na Sunil Elangbam Nihari Thongnau Jamlekai Chakwat Khongthang Lu Wangoi na chahi asigi Central amadi State Board na lawba class 10 amasung 12 exam da mark wang na phanglakpa Wangoi gi mahiroi singda manamathum yenthokrai Wangoi Kaichal Community Hall da pangthokiba thoramasida MPCC gi Vice President Sagol Sem Achauba su saryaki thoramasida board ki class 10 gi exam da first position tarakiba Melody Khoirom da su mana piduna puning thokatki Philanthropy Educational and Social Development Organization Ningthau Khongna Sinduna Manipur Board Council amadi CBSE na lawba class 10 amasung 12 ki parikhyada mark wangna phanglaklaba Bisnupur Kendra gi mahiroi singda manamathum piduna puning thawatkhrai Ningthau Khongna pangthokiba thoram asida Industry Minister Govindas Konthokjam Additional Chief Secretary Onaba Kishore RIMS ki Surgery Department ki Head Dr. GS Moirang Themsu Sarugyaki Amaromda Thanga Kendra Development Committee ne su Sindhuna Kaibulgi Chandrapur Community Hall da Mahiroi Singh Manamathum Piba ki thoram pangthoki thoramasida MLA T Mangi Babu Bisnupur gi second OC T Maino su Sargyaki
Kakwa Sorokaibam Leipakpam Lekai Development Committee na handaki chahi ki class 10 amadi 12 ta mark wang na phanglak Lekai gi mahiroi singda mana mathum piduna puning thawat khrai Kawa Community Hall da pangthokhiba thorum asida saknairaba politician Okram Joina mai pakpa misak ama oige hairabadi thaksi khasi laina mahi masing tambada puning changadabani haiki Educational Guide Center Thobal Moijingi Taragamathu Shuba Chahigi Manamathum Yenthokpagi Thoram Ngarang Moijing Community Hall da Pangthokre Thoramasida Lok Sabha gi MP Dr. Thokchom Maina Guide Center asigi President MD Khairuddin Laishangthem Kendra Jila Parishad Member MD Abdul Latif MSF ki President KS Serajuddin Su Saruyaki Red Seal Division na Sengmai Police Outpost da Leiba Manipur Police Commando ga punna chathaba operation da tongan ba lalolup singi miyoi mari fare hairi PRO Defense Impan gi Cherol amana phagalaba sing adudi KRAU ki kada Thanglunlang Chongloi Chehikun Apokpa Tongkhulen Chongloi Kailenchang Oinam Shamsundar Chahitara Mapan Apokpa Manoj 4000 Makoidagi .22 gi pistol ama phangle Atopa operation amada Pipak Pro amasung UNLF ki kader ani Sengmai Kaithel dagi phagatki makoi ani dudi Waikhom Thanjal Chahi Nifugomdoi Apokpa Khomai Awang Posangbam Khunau amasung Yaikhom Sanaton Chahi Kunthagamanga Apokpa Ningthau Nilakuthi Awang Lekai dagi ni hari Kairau Kendra gi Arapati me lekai mamang lekai amasung Arapati Konthaujam lekai gi mafam singda chahi kaya MLA yauna miyam gi mihut kaya na mideng sangbitana leiraklaba mafam sing ngarang Manipur Pradesh Trinamool Congress ki Vice President MI Khanna lamjingduna sembagi thabak paikhatpa hokrai IMC ki Ward Development Committee number 32 ngarang committee asina chahi mari mapung pharakpagi thoram Kwakaithel Moirang Pudel Community Hall da pangthokre thoram adu da ex MLA L Jayant Kumar IMC ki chairperson N Nima yaungna miyoi kayana saruyaki Transformer khara anoba line tingadaba maram oibana Janmasthan 100 kVA amasung Krishna Premi oil pump to 50 kVA na konba mafam singda lagliba tang taraga taretagi taraga Nepal phawba ayuki pung Nepal dagi nungthil gi pung mari phawba mai phangloi amaromda Kanchipur feeder ki makhada leiba kha naurem dagi Lilong Bazar amasung Kanchipur dagi haurei bi lamkhai phawba tang tarak mapal dagi tang kun phawba ayuki pung Nepal dagi nungthil ga pung mari phawba mai phangloi haina MS PDCL IED3 के डिप्टी जनरल मैनेजर TS जीवन कुमार ना खंगलखली Sajik Thaba Film Production की मणिपुरी डिजिटल फिल्म 2030 हाइब फिल्म असigi याइफाथौनी थौरम ngarang Manipur Press Club ta pangthokre thauram adu film forum gi chairman L Surjakanta Image ki editor S Ranjan Amju gi general secretary Jit Ningomba yauna miyoi kyan saryaki film asigi director Dhanaraj Khomdramni film asida tongan ba artist kyan saryaki Ernesto Che Guevara gi Manipur Taret Chuba Mapokumon Thoram Ngarang Impal gi Irabat Bhavan da Manipur State Council All India Youth Federation na sinduna pangthokre Thoramaduda State Control Commission Manipur State Committee CPI gi chairman B Sharma AIYF Manipur State Committee gi in charge N Singhajit amade President CI Sharat AIYF National General Council gi former President L Sotin Kumar CPI gi State Secretary L Iboyaimana Marueba Myo Singh oina saryake Manipur University Economics Department ki Dr Chinglen Mesnamna Manipur da hauzik singthaningai oiba luchingba leitrabagumbani khunai asibu manghanna ba luchingba kaya di leitaba nate miyam gi damak khanba Jai Gubera gumba luchingba Myo Singh ningsingduna thabak tawba tangai fade haiki ngasigi Manipur sa role model obiya ba leader leitre ngasigi Manipur da leiba adu makhal gi leader sing jidi makhoi matau tambada samaji mangya weba naru sing mole mangya weba adu makhal gi akhoi leader ghatu ne thorpa dona ure ko ana masi hongto pasange ana masi hongto ko matamda akoina si dagi magi idea amasung magi action sa masi akoina matau tamba machangi Khongampat Apunba Mera Pai B Amadi All Manipur Women Social Reformation and Development Samaj ka khusamna duna Manipur kanbada nupi singi thaudang haiba hiram asida khanna nainaba mifam ama ngarang Khongampat Awanglekai Community Hall da pangthokre thoram asida nupi samaj ki General Secretary TS Ramani Khongampat Awanglekai Mera Pai B Luki President TS Ibechawbe Khongampat Mantri Lekai Mera Pai B Luki President TS Tamu Su Sarwyaki Hauzik sanabagi pau ngasigi sanabagi pauda
District Youth Affairs and Sports Officer Impal Isna Sinduna Kuman Lapak Football Practice Field Amade Hockey Practice Field da Tim Tarana Saruyaduna Sahi Taragataret Makagi Nupamachagi Amade Sahi Taragamari Makagi Nupamachagi Tim Taraganipan Punna Tim Kunganipan Saruyaduna Ngasidagi District Level Suberto Mukherjee Football Tournament Haukrai Sahi Taramari Makagi Ngasi Sanaki ba tongan ba match singda Yorbung High School na Pre-Progress Academy bu Goal Mari Shinoda Manipur Public School na Eastern Ideal High School bu Goal Taret Ahumda San Anthony School na Young Dynamic English School bu Goal Ama Shinoda Kaibi High School na Convenient English School bu Goal Taret Mangada Amade Irilbung High School na Brighter Academy bu Goal Ahum Shinoda Maiti Pikrai Sahi Taragataret Makagi Sanakiba match singda Maria Montessori na Manipur Public School bu Goal Ahum Shinoda Young Star Dynamic English School na Legistar Public School bu Goal Mapan Shinoda Emmanuel English Academy na CC Higher Secondary School bu Goal Ani Shinoda DSC Academy Irilbung na Sawombung High School bu Goal Ani Shinoda Maiti Pikrai Atopa match amada Yorbung High School laktabadagi Kaibi High School na walkover lokrai hayang quarter final match sing sanagani DYSO Thobal District na Sinduna Chawema Higher Secondary Ground Thobal da Tim Taret na Saruyaduna ngasidagi Sahi Taragamari amadi Taragataret Makagi Nupa Machagi amadi Sahi Tarataret Makagi Nupi Machagi District Level Suberto Cup International Football Tournament Haukrai Haudopagi Thoramda Thobal Municipal Council gi Chairperson Y Biren DYASO Thobal gi I Purnimasi IMC Thobal gi Assistant Executive Officer M Rajen Saruyaki Tournament asida Sahi Taragataret Makagi Nupa Machagi Gida School Taruk Sahi Taragamari Makagi Nupa Machagi da School Taret na Sarugyari Ngasi Sanakiba Sahi Taragataret Makagi Nupa Machagi Matchta 5-star English High School Lilong na Sophia English School Thawal bu Goal Mari Amada Langathel High School na New Ideal High School Thawal bu Goal Taramathu Shinoda Maiti Pikrai Sahi Taragamari Makagi Nupa Machagi Matchta Brilliant Academy Thobal na Sophia English School bu Goal Mapan Shinoda General English High School Sorana Martin Grammar School Kakching bu Goal Ani Amada Maiti Pikrai India da Football Masana Hena Chakut Nanabagi Pandamda All India Football Federation gi Makada All Manipur Football Association na Sinduna Mamang Thagi Tang Taragumdoidagi Kuman Lampak Artificial Turf Ground da Tongan ba S Group Sahi Taruk Tagi Nipal Sahi Mapal Dagi Tara Amade Sahi Tara Mathoy Dagi Tara Nithoi Faubugi Pigliba Nupa Macha Madi Nupi Macha Chamaromna Saruyatuna Ampha Grassroots Program Manipur gi Masak Nairaba Coach Mangana Takpi Tambiduna Chathari Coach Singh Adudi AFC License Holder Tomba Sanjit Chana Sarat Amadi Deveni Makoina Tongan ba S Group Singda Basic Skill Sing Takpi Tambiri Program Asiga Mari Lainana NIS Football Coach AFC License Holder Tomba Manipur da Football Masana Hena Chaukanaba Pigliba Angang Singda Basic Fundamental Skills Sing Takpi Tambiduna Tungda Apauba Professional Footballer Ama Oinabagi Pandamda Grassroots Program Asi Pangthokpani Haiki Impal West District Amadi Impal East District Football Association ge Inter Club Player Transfer Thasi ki tang mapandagi haukibaga loinana ngasi tareni chanba numita Impal West District ki oina sanaroi kungataruk Inter Club Player Transfer apply tauki hauji pawda Inter Club Player Transfer apply sanaroi jamga ani sukrai amaromda Impal East District ki oina ngasi tareni chanba numita sanaroi humpuga taret apply tauki hauji pawda apply tauki ba sanaroi jamga kunthani thoi sukrai Sports and Youth Development Association Saida Thobal Athopam na Sinduna Thobal Athopam Makaleka gi Haikreng Makong Ground da Tim Kunga Tarukna Group Nepal Thokna Khaidoktuna First Saida Trophies that Level Men's Open 9A Side Football Tournament Haukrai Haudopagi Thorumda Sugnu Kendra gi MLA K Ranjit Tamenglong Kendra gi MLA Ahem Panmai Wangjing Tentha Kendra gi MLA P Brojan Saida gi Chairman O Suraj Kumar Amadi Khangabok Part 3 ki Pradhan KS Khomeishu Saruyaki Ahokba Numit Sanakiba Mesta YDFA Angtha Amade 7-star Hairok Goal Amamam Chanaduna Draw Chatkrai Hayeng Ahanba Matchta KFC Wangoi Amadi MSS Pasoiga Sanagani Anisuba Matchta PLLC Amadi Jet FC Tenthaga Sanagani
Thobal District Carom Association Sinduna Pangthokiba 3rd District Level S Group Carom Tournament Khongjom Bazar da leba association asigi office da loisin krai loisin bagi thoram da Slopeland Public School gi principal and Babulin ZEO John 3 Thobal gi deputy inspector of school ti Bikom Das Susargyaki category mari thongna khaidokiba tournament asida senior boys da TS Dilip Momo amadi H Herojina makok mathang takrai junior boys da M Monica KS Ritik amadi M Sadanandana ahanba anisuba amadi ahum suba takrai makok mathang tarba singda selgi mana amadi trophy sing piki Thoibi Thangta and Cultural Association Moirang amadi Bisnupur District Level Huyen Lalong Thangta Association Sinduna Chatharakiba Taramathu Suba District Level Thangta Championship Moirang Oksubung Laikai Delaiba Thoibi Thangta Cultural Association ki auditorium da loisin krai Thoramasida Bisnupur Jila Parishad member Mutum Bir Chandra Additional SP K Mega Chandra SDPO Moirang Rakesh Moirang Municipal Council ki chairperson Chitramani Susaryake District asigi tongan ba mafam dagi tim tarukna saruk yaduna pangthokiba championship asida Thoibi Thangta Cultural Association na gold 15 silver 9 amasung bronze 8 phangduna champion TTT JSS Moirang Khunauna punna gold mari silver manga bronze ama phangduna runners up taki Manipur Chess Association ki meeting makada Kwakaithel Chess Club na sinduna Impal College Multipurpose Hall da rated player kunthraga manga yauna punna chess sanaroi marbudran thoina sargyatuna chathariba kungamanga suba KH Anau Singh Memorial State Level Open Chess Tournament ke ngasi nini chanba nimita Apollo Sana RK Bogan KS Sanjoy Bankim Chakritombi Premjit Bhupendranath Ningtham Atembi Kishan Koireng Shankar Manikanta Amarendro Jaminikanta Navachandra Kunjabihari Manjit Arjun Binit Gopeswar Lal Gopal Shakespeare Ibungo Rakesh Yashna Harimohan Bhegachandra Rana Jiban Sunil Kennedy Sarad Jugeshwar Melson Naucha Gita Rojit Motilal K. Romeo Alex Pradeep Jiten Magi Lamba Maitiba Piduna Matangi round Chankrai Thasigi tang kunga tarukta kunga nipal pawasta level jit kundo championship pangtholagani hari championship asidagi khangalaba sanari singna July gi tang kunga mari dagi kunga nipal pawba Podicherry da pangthokadoriba anisuba students National Olympic Games amade jit kundo National Championship ta saruk yagani mari leinaba association amade affiliated district unit sing institution singna Association of Manipur gi secretary dagi akupa marol khanglaba yagani hari Ya school Kendra Kangkhuna Singjamai Kendra Kangkhutpu Maithiba Piduna Mangsa Tabam Iboyaima Madi Puinabati Memorial League Cum Knockout Kendra Wise Kang Tournament ke semi final Changkhrai Manipur gi nat ki oiba masana ama oriba Kang Yokhanabagi Pandamda Brajanat Kang Association Sagolban Nepra Menjor Mamang Lekai na Sinduna Association ase ki Kangsangda Kangkhut Taragumdoina group mari thongna khaidokuna chathariba Mangsa Tabam Iboyaima Madi Puinabati Memorial League Cum Knockout Kendra Wise Kang Tournament ke ngasi sanakiba mari suba aroiba quarter final match da ya school Kendra Kangkhuna Singjamai Kendra Kangkhutpu Panchil kun taraga nipal da maithiba piduna semi final changkibani anba semi final da ya school Kendra Kangkhut amadi thongju Kendra Kangkhut ka sanagani Hausiloi silakpadang sinong magiwaiba ay nga sagi pau. ICR lampel patagi pangba pau gi matungin nga sige khwaidagi sabagi chang degree Celsius kuntra. Khwaidagi ingba degree Celsius kunga matoy 10.8. Nungsite awo ising manil gi chang ayukta chada marbudrang do nungtildana chada humpuga taret. Nungzu gi chang tara 10.9 mm ni. Housing Marwe Bapau Amona. Organization kaya na maning makatam na pre-medical camp kaya pangtuglibasi marilay na basing sinba tangay fadre hari. ISTV no so labangang singda Social Welfare Department na akanaba project amagi makhada mateng pigadawri amade sana khonabagi mateng na kanglup khudingi miyoy sing khenaba thamdana chawkhat balamdam oina khonarasi haina Education Minister M Okendra na phongdokre ISTV na pizaba pau matang sa lojere ming tabi basingbo makana kramjeri